Mijing tabir bu khoi pun akpu image TV na taram na okshabog loina na Rajesh Kumar na khurumjari ngasi maroi pauda numit nini pawmishing na mathau lepduro matungda ngasi mathau da amuk hanjinkre matam loiraba ILP card pairamba non local kulumdoi phagat laga fine thian khre loina na Kishore Kumar Memorial First Division Football League ki ngasi sanakiba match sing draw oikre Mapung Pau Logirasi Mahairoi Loop All Manipur Students Union MSU ge ex office bearer Singna Semba Fact Finding Committee na October Amada Mifam Pangthok na Lokiba Warep Media da Phongba Yani Natraga Yaroi Haina Chayet na Lakpadagi Numit Nini Pawmishing na Mathau Lepro Matung Asidagi Pawmishing Mathau da Hanjin Kre Chayet na ba Asigi Matang da Amju EGM Amadi MHJU na punna sindu na ngarang kay Shampat Laimajam Laikai da Pawmishing na saruk yaduna wakat mifam phamlaba matung nungthilpung ahum tabada civil society organization singi mihus sing yauna miyam gi mifam amma Manipur Press Club ta pangthoktuna warep kya lokre mifam duna lokhiwa warep sing adudi kumja lising ani kumathoi gi March mangada Manipur Press Club ta pangthokhiwa miyam gi mifam na lokhiwa warep sing haibadi look amagi manung da chayet naba lairaga media da chaitheng piba yaningdaba phonglokpa nakal animak da lairiba yanadaba sing loisindriba fawba nakal anigi makhal amattagi paw yanaba phibam laktriba fawba haptaba MJU amadi EGM anina state asida tangdu leitana mediana ningtamna leibak miyamgi thogol tawba ngamjanana semba code of conduct local adjustment pu stakeholder kudimakna ikai khumnaba utpinaba haijaba haiba wafam ani asi amuk hanna chechin hanba MSU gi maikaidagi media da thorak pacherol natraga makhoigi mari leinaba paw yauna mahairoi loop asiga mari leinana atopa nakal dagi lakpa paw amata yanaba phim ama laktriba phawba phongdaba amadi leproba I paw ga mari leinaba thabak sing ngasi dagi hanagum mathauda amuk hanjinba haiba warep yori Khwarambal Imakaithel gi pofam phambi singna Chief Minister Banglo tamna memorandum pishin ba lakpada police na thatpadagi mukna khre kaithel phambi mari aruwa phiomda laikan khre street vendor ki chapchaba mafam piu Imakaithel ohumgi sitharakliba masak kallu Khwarambal kaithel gi oiba policy ama semu kaithel manungda potpam phamli bisingi awaba ubiduna thabak paikhat piu haina working committee Khwarambal Imakaithel ahumna sinduna ngasi ayupung 13 nifumanga tabada rally amaga loina Khwarambal Imakaithel dagi Chief Minister Banglo tamna lakpada irang asi thokibani kaithel phambisingna lakliba rally adu gambhir shopping mapa yorokpada police singna thattuna ngaihak wari sanaduna laiki adubu wari sanaba aduda yanaba puraktabadagi nakal anigi marakta muknaba thorakki maduda police ki maikaidagi pepper spray kaptuna irang adu laksinki irang aduda thanga istam lekaidagi salam santi sahi nifu mapuriba salam gitchandra kaibul lamjaudagi salam memthoi debi sahi yankai thoi mapuroiba lekhidraba salam jadumani moidang poktagi thangjam amusna sahi yankai mapuroiba thangjam raghu wantaraktuna sor honba gamlaktabadagi rems hospital da pukatuna oxygen kaptuna laikanaki tera sapam lairaktagi khongban tabam larentombi chahi nifu taruksu rems da pukatuna laikanaki thodok aduga mari leinana working committee Khwarambal Imakaithel ohumge co-convener Asim Nirmalana hai Khwarambal Imakaithel gi akoibda street vendor kaya thorakpana kaithel manungda phamliba potpam phambi sing pot chittabana imung puba ngamnaktre leingakna policy ma semduna kaithel manungda potpam phamliba singi awaba
kohangadabani street vendor singi sabsaba mafam ama sinko masi tha asigi tang tara fawgi manungda thabakta ontho haina taksin khiba leire adubu lengak na karigumba amata torok tabana ngasi chief minister da memorandum piba chatpani masida city police ki maikaidagi ka henba thawong chatharakpa asi akan mamong da condemn tawi kaithel phambi sing da police na chatharakki ba thawong asi kaithel phambi sing usittabani kaithel phambi sing na makhata na akan ba khongjang samchin gani amaromda kaithel gi thabak thorom taurakpada sinfam amadi saktam kanbaluk ki president secretary amadi treasurer makoi ahumgi wapam chatnararoi lup asigi president oiba misak asi government ki oza oiba mioini makoina lisingani kuttara mari dagi mafam paisinduna laklaga kaithel asibu politics tauba kaithel phambi singi kholau tadaba asi yaningde maram aduna makoigi wapam makhatana chatnararoi haiki kumja lisingani tarani mapal dagi manipur da chatnarakhiba inner line permit ki matam loiraba card paiduna kanglon kaina leiramba non local kulumdoi phagatlaga fine thian khre hari police tagi phangba pauna hai kaksing police station gi manung chana leiba kaksing gi mafam khara amasung palel gi mafam khara da non local singna leiriba mafam singda ngarang thibo humbagi thabak chathabada kaksing gi area da meoi tara humdoi amasung palel gi area da meoi tara matam loi khraba ilp gi passing paiduna logi wangmada lairambadagi fagat ki hari phagatlaba meoi sing adugi mathakta fir 135 close 10 2022 kcg ps amasung fir 136 close 10 2022 kcg ps laukhtlaba tungda ngasi cgm thawal da puthokduna thoksadabgi maralda mioi amamamda lupa chatret fine thien baga loinana numit neni gi manungda ilp gi chatnaba yaba pass painanaba khanghallaga thadokre hadi lakidariba November gi tang tara adwai da pangthok laba yai haina panariba Manipur gi municipal council singi mikhal ga mari leinana mirep oigadaba singna bot khombagi sang wangkhat narakli mikhal asiga mari leinana kaksing municipal council gi mikhal da mari leinana kaksing SC gi manungchana leiba kaksing wari ward number 1 da BJP gi mirep oinanaba sem sariba mayang lambam Ravichandra gi firal singat pagi thorum amangasi kaksing wari kha Manipur college mamang da leiba mayang lambam ibotombi gi yumda pangthokre ngasi gi firal singat pagi thorum aduda handakta pangthokhiba Manipur legislative assembly election da kaksing SC da JDU gi mirep oikhiba handakta nauna BJP da yaurakraba Naurem Navachandran hai lakadriba municipal council gi mikhal asida ward number 1 gi oina BJP gi intending candidate mayam ama tholakpa pami adubu hojik phawbagi oina BJP gi intending candidate ama khaktamak tholakli mikhal asida BJP gi high command singi matung inna kakching gi ward 32 makta athuwa matamda BJP gi mirep thadoktuna mikhal thengnana ba hotnagani miyamna su sogat piu phongdokhi aikhoi state ki high command gi akhoi gi ibira popokta matungina aikhoi kakching kendra gi manungda aikhoi municipal council taraga ni thoida aikhoi ngasi bawda aikhoi atokpa donchingda aikhoi support tawgi wafam aikhoi leite District Health Society Imphal East na sinduna National Program for Prevention and Control of Cancer, Diabetes, Cardiovascular Diseases and Stroke NPCDCSK Makada Chronic Obstructive Pulmonary Disease COPD and Pulmonary Rehabilitation Clinic ama ngarang UPIC Khatilekaida hangdokre thorom adugi manung sanna malengapam sin batungna bangthok nabagum Imphal East District ki oinasu use heart for every heart haiba hiram the World Heart Day palan thorom pangthoki thorom aduda Khatirgaon Part 1 GP ki Pradhan Muhammad Fazlur Imphal East District ki Additional Deputy Commissioner Samim Ahmad Saha CMO Imphal East Dr. L Indira Devi CMO Imphal East ki Neurologist Dr. N Hemant Kumar Singh na
mathang sina athoiba mithunglen thorom mapu amadi akhanaba mithunglen sing oina saruk yaki Haujiki matamda technology na chawkhalakpagi matung ina cyber security ki matangda khangdaba miyoi singda kanaguma miyoi singna namthak tawduna awafamda tahanbiraba kaya asidagi ngakthoknanaba nomagi oiba awareness program among asi Bishnupur da leiba Yanggoi Ningtho community hall da pangthokre Ichel computer CSC Bishnupur ward number 4 na sinduna pangthokkiba awareness aduda Bishnupur amadi akoibada leiba school tara dagi class 9 amadi mathakki mahiroishingna saruk yaki awareness program aduda cyber unlawful content analyzer cyber promoter cyber expert at Ministry of Home Affairs Government of India certified computer hacking forensic investigator consultant and Directorate of Forensic Science oiba Hemanta Laishramna resource person oina awareness adu piki National Savings Scheme NSS and Postal Life Insurance PLI and Rural Postal Life Insurance RPLI gi matangda nomagi oiba awareness kam account opening camp among asi Bishnupur leiba kiamba ningsing sanglen da pangthokri District Administration Bishnupur District Directorate of Small Saving Manipur amadi Department of Post Manipur Division ga punna kusamnaduna pangthokkiba awareness camp aduda Manipur Finance Service ki Director Small Saving Rajendra Kar Nongthomba DC Bishnupur L Bikram IAS ADC ADM Bishnupur H Bobby Sharma Additional SP Bishnupur Roni Mayengbam Postal Life Insurance ki Development Officer Tulsidas Sharma Video Moirang Rishikanta Loitong Bamna Athoiba Mithunglen Oina saruk yaki Manipuri ahanba oina Green Can Industries ki proprietor Justin Laishram ki mateng dagi 9th Mahila India Reserve Battalion ki caravan model bus da mobile toilet install tawduna kusinnabagi thorom ama pangthokre nupi singna mafam sadabada kuina duty tawba amadi lamsang satpada thengnariba awaba singbu Khangbi badagi DGP P Dongel na asigumba wakhalon asi puthok kibani asigumba mobile toilet stall tawduna kusinnabagi thoramga mari leinana Green Can Industries ki proprietor Justin Lystrom na haikibada yamna challenging oina ahanba oina semjakhibani makhatana su atop singda tawrakhigani haiki mayamna su support tawbiu haiba wafam thamki Thawal District ki Salt Village de leiba Slopeland Public School bu lamdam asigi lal holuk amana athingba thambagi wapam phongdorakpa adubu yamna kanna yaningdaba phongdok tuna ngase school asigi mahairoi sing amasung mahairoi singi apokpi singna school gi gate ta wakat pham phangkhre school aduda class 12 tamliba mahairoi amana hai makhoi gi school Slopeland Public School asi residential school ni school aduda mapal lamdagi su mahairoi sing tamli School Tingjilagani Haibasi Tabada Mahiroi Sing Larik Tamba Panglaroidra Haibagi Wakalda Awab Oire School Tingbagi Warep Handok Piu Makhoi Asi Aki Akhang Yaudana Mahai Tamba Pangan Biu Haiki Tripura Dagi Lakpa Hauzik Slopeland School da Mahai Tam Lebi Mahiroi Dupi Masa Amanasu School Tingbagi Wapam Adu Handok Piu Makhoi Su Mapam Asidagi Manipur gi Chatna Lon Chat Kaya Tamlugani haina mahitamba lakhibani mari leinaba singda school asi thingjingani haiba adu handopiu haina phongdroki wakat mifam aduda saruk yarambi mahiroi singi mama pagi mahut siladuna mutum nirmala kobi mama amana pami singda phongdrokpada Slopeland Public School da handak KYKL na media gi thongda athingba thamle haina phongdrokkiba asi yamna nungaite school asida khongjom amasung Masiga naknaba school tararom dagi lairba mahiroi chamaga nifurom lemna hujik mahitamli school asi 2023 dagi thinglagani haina lal huluk kewa kelna tham birakhiba wafam asina school asida mahi tamjariba mahiroi singi mama mapa sing dadi achauba polum ama oire school thingbagi wafam adu handopiu haina apel tawki school sida hauji Tripura dagi ngasi dagi na sahi tare nipan gi mamang dagi Tripura dagi lai tammi ba satrasi satamapan ni 6 class 6 dagi tamapani aduga hauji
क्लास 12 थागदबा सात्र अहुम अमा 12 थागदौरी अदु ममांगदसु 12 पास तौग्रे अदु हुजुजुसु लैरि अदु मखोय सिंसे स्कूल सिना कईगुंबा लुपा अमा फावबा मखोयगी माइकैदगी लुपा अमा फावबा लौदना चाबदगी थक्पदगी लाइक तंबीबदगी लोइनमक फ्री द स्कूल सिना मोगी क्रॉस नम पूरब स्कूल सिना लाइक तंबीरी अदुगा सिगुम मयाम खुदों चादब लायरब सात्र सात्री ममा मपा लायरब मयाम सिगी येंबिरगा स्कूल सिदा लाइक तमजरिबा अखोय गार्जियन सिंगी येंबिरकांदा केयरटेलना थंबीरिबा स्कूल सिदा थंबीरिबा अथिंगबदो हंदोबियो हाइबा वाफमसे गार्जियन सिंगी माइकैदगी अइना मुकसबना इकोकनोना हाइजरी मणिपुर मियाम द मरु ओइना अना लायेंग खुदोंग साबा मपुंग फाना फंगजद्रबा मफम सिंगदा अना लायेंगी मरमदा खंगमिननबा पाइखलकपा थबक थोरमसिंगी मनुंगचन्ना ngasisu rims की कम्युनिटी मेडिसिन डिपार्टमेंट रूरल हेल्थ ट्रेनिंग सेंटर की हेल्थ प्रोग्राम की सरुक अमा ओइना ngasi हेल्थ टॉक्स की थोरम अमा बिष्णुपुर डिस्ट्रिक्ट की बिष्णुपुर वार्ड नंबर 1 दा पांगथोखरे रिम्स की कम्युनिटी मेडिसिन डिपार्टमेंट की आईसोडी ओइबगी मटकता रिम्स की दिन एकेडमिक्सु ओइरिबा ब्रोजेन सिंह अकोइजम की मित्यंग मखादा पांगथोखिबा हेल्थ टॉक्स असी हेल्थ एजुकेटर ओइबा मैगचंद्र मैतैना लुसिंगदुना पांगथोखी डिपार्टमेंट असिगी पीजीटी डॉक्टर गीतांजलि डॉक्टर प्रिया डॉक्टर संद्रा डॉक्टर ऋषिकांत डॉक्टर आइजाक अमदी डॉक्टर धिनुना इंटर्न सिंह अदु गाइड तौखिबगा लोइना ngasiगी हेल्थ टॉक की टॉपिक सिंह अदुदी सर्विकल कैंसर कोलोन कैंसर लंग कैंसर अमदी ब्रेस्ट कैंसर न सिंगबा सिंगी मरमदा इंटर्न्स सिंगना मियामदा संदोकना ताकी लोइना हेल्थ टॉक दा सरुक याबा लाखिबा मियोय सिंगदा डिपार्टमेंट असिगी लैब टेक्नीशियन वाई गंभीर सना सिंगना यूरिन प्रोटीन एंड शुगर टेस्ट अमदी ब्लड ग्रुप सिंग सु टेस्ट तौबिकी सरुक याबा लाखिबा सिंगदा हेल्थ चेकअप सु तौबगा लोइना हिदाक लांथक सिंगसु लेमना यंथोखी मालेमदा ख्वाइदगी चावरबा वॉलंटरी ऑर्गेनाइजेशन अमा ओइरिबा राष्ट्रीय स्वयंसेवक संघ आरएसएस हौदोरकपा चई मरफुरा तरेत सुरकपगा इरोइना मणिपुर की मफम कयादा तोंगान तोंगानबा थोरम पांगथोखरे सौराकना मिलियन तरेत स्वयंसेवक लैरबा लुप असि 1945 की सेप्टेम्बर 28 की विजयादशमी नुमित्ता महाराष्ट्र की नागपुर डॉक्टर केबी हेडगेवरना लिंखतखिबनी भारत अपुनबदा चौराकना शाखा 1960 हांदोक्तुना समाज अमदी लैबाकिदमक याइफननबा थबक थौदा कया पांगथोकलिबा स्वयंसेवक कया लेपलैतना सेमगतपा वॉलंटियर ऑर्गेनाइजेशन अमा ओइना लैरी आरएसएस लिंखतखिबा चही 34 सुरकपगा लोइना लुप असिगी मणिपुर प्रांत ना राज्य सिनबथुंगना मपोक कुमन थोरम पांगथोकली थोरम की सरुक अमा ओइना मणिपुर दसु आरएसएस इम्फाल नगरना ब्रह्मपुर नहाबम दलैबा धर्मालया कम्युनिटी हॉल द आरएसएस की हानगी नेशनल जॉइंट सेक्रेटरी बी भाग्य लेफ्टिनेंट जनरल डॉक्टर के हिमालया अमदी अतै लुसिंगबा कयागा लोइना आरएसएस की मपोक कुमन थोरम विजयादशमी उत्सव 2022 पांगथोखी अमरोमदा बिष्णुपुर जिला की ओइना नंबोल माइबम लोट पिचिंग दगिना किलोमीटर 3.3 सांगबा लमसांग की रूट मार्च लाकलगा लाइनिंगथौ खोरीफाबा इंडोर स्टेडियम नंबोल मियाम की ओइबम फम अमसु पांगथोखी थौबाल जिला की ओइना सु थौबाल चौयाइमा हायर सेकेंडरी स्कूल दगी हौरगा मेला ग्राउंड लंबी मयांग इम्फाल रोड अमदी थौबाल कैथेल फाउरगा पुन्ना किलोमीटर 3.5 सांगबा लंबी द रूट मार्च लाकलगा थौबाल मेला ग्राउंड द बिफम अमसु पांगथोखी ngasi kasas district की मार्कोलियंदा सोसाइटी फॉर मेटिस चेंबर ऑफ कॉमर्स असम की ब्रांच ऑफिस SMCCA अमदी मणिपुर डेवलपमेंट काउंसिल की चेयरपर्सन ओइबत नतना SMCCA गिना लीगल एडवाइजर ओइबा M रीना सिंहाना रिबोन कक्तुना SMCCA की ब्रांच ऑफिस हांगदोखरे थोरंग मरी लेना M रीना सिंहाना फोंदोखिबदा ngasi SMCCA की ऑफिस ब्रांच अमा कसर मार्कोलिन द हांगदोकले मसी मरु ओइना मपानदगी लाकपा गाड़ी ड्राइवर सिंह द SMCCA ना मतेंग पांगननबगिदमक मफम असिदा ऑफिस हांगबनी लुपा यांखै अमदी लुपा चामा की मेंबर रजिस्ट्रेशन तौबिरगा मखोई की हेल्थ की प्रॉब्लम करिगुंबा
गाइडेंस की मथौ ताबा मतमदा अमसुंग खुदोंग थीबा थोकपा मतमदा मतेंग पांगबा यावना SMCCA ना मतेंग पांगनी हाइकी बॉम्बे हाई कोर्ट की ऑर्डर अमगी मतुंग इना मुंबई बाय इलेक्शन दा शिवसेना की उद्धव ठाकरे फैक्शन की मेरेब ओइगदबी रुटुका लाटकेबु अयाबा पिखरे बॉम्बे म्युनिसिपल कॉर्पोरेशन BMC दा थबक तौबी लाटकेना फम थादोकननबा इरकबा वपम अदु खननबा था अमगी मतम थमलुरबगी मटांगदा बॉम्बे हाई कोर्ट ना ब्रिहन मुंबई कमिश्नर इकबाल चाहलदा मदुमना तौबगी मरम हंगबगा लोइना मदु तौदनब खंगन की फम थादोकगी चे अदु हयंग अयु पुंग 13 फावबदा लौगदमनी हाइबा ऑर्डर थोकी रितुका लाटकेना हाइकिबदा महाकना फम थादोक्त्रबदी ऑफिस की प्रॉफिट की खुदोंग चावा फंगी हाइगनी मरम असिना फम थादोकपनी वफम असी महाकी उकिलना फोंदोखिबनी तमिलनाडु दा चही 38 सुरबा माहिरोई नुपा मचा अमा मसा मतोमता सिजखिबगा मरी लेनना ओजा नुपी अमा फाखरे माहिरोई अदुगा ओजा नुपी अदुगा मरी लेनदुना लाकपनी ओजा अदु लुहोंगनबगी एंगेजमेंट तौदुना मरी अदु तोखिबदगी माहिरोई अदु मतोमता सिजखिबनी हारी तमिलनाडु की कैपिटल चेन्नई दगी किलोमीटर कुल्लोमदमक लापा अंबाटूर लेबा गवर्नमेंट एडेड स्कूल अमदा तंबा माहिरोई अमदी ओजा ओइबी नुपी अदुगी फोटो माहिरोई अदुगी मोबाइल दा यरमबदगी पुलिस ना ओजा नुपी अदु फाखिबनी सानबगी पौ डिस्ट्रिक्ट स्पोर्ट्स एसोसिएशन कक्चिंग सिंधुना लमजाओ प्लेग्राउंड दा चथरीबा 19th KSH किशोर कुमार मेमोरियल फर्स्ट डिवीजन फुटबॉल लीग 2022 की ngasi sanakiba मैच अनिमक ड्रॉ चतखरी ngasi ahанba ग्राउंड दा LMLCC Lamaidong amadi DYA Langkhang Pukwi Panjal amata chanabang amdana draw chatki anisuba ground gi matchtana AIFA Irengban amadi PSYC Funal Panjal ani chanaduna draw oiki AIFA Irengban gi Panjal ani du jersey number 18 o Abhinash na match ki minute 33 amadi jersey number 8 TS Amarjit na match loibagi ahappa minute mari dasan ki aduga PSYC gi Panjal aniduna jersey number 12 Marwin Maringna minute control de amadi jersey number 21 Rangmin Jerna minute humbudra chatprasan khibani roibada morepo amuhanna numit nini pawmishingna mathau lepduro matungda ngasi mathauda amuk hanjinkre matam loirba ILP card pairamba non local kulumdoi fagatlaga fine thian khre loinana किशोर कुमार मेमोरियल फर्स्ट डिवीजन फुटबॉल लीग की ngasi sanakiba match sing draw oikre ngasi gidamakta di paudam pijaba mata solution jari meyang tabir khwai puno pu amukana kurumjari